mayam punokpu channel sida taram nokchabaga loinana khurumjari ngasidi comment da khanbirakpa isaima lokhatjaraga mayamna khudol tamjage isaisi Oza Laishram Memma sakpikhiba Wahang amagi wakhalda haribi isaisini aduga isaisibu khanbirakpa mingse khangdre sumaina di iramme Guru Mim Devi Wahang amagi wakhalda amta cover tawbiro please Deviya ge khunjalda yam nungai noine sumaina tawbase isaisi sumaina sao haibirakpadagi ai yam kanna hotnajaraga isaisi mayamda khudol tamjabani soikiba lankiba yarbasu mayamna ngakpigani aduga isaisi ai yam haidana sakchabadi nachade isaisibu khanbirakpa amadi ariba isaibu pambiba punamakta isaisi dedicate tawjage aduga ngasi isaisibu punna sakminagadaba aigi chiche mayamda saktakjage. Hi, aigi ming Babli Moirangthem aigi laifamna Khuraidagini ibung Devlee ga Deviya ga aikhoi punna music college ta taminajabani isai ase aina college ta yam pamna hanjan saksabani aina pamjaman basida ibungna Deviya ga aiga sakminanabagi tanja se pibibani mayamna soikilan ki bayarso khangjabjibini khana ngakpiyo ai haijabagi saksabana chade pamjabagi saksabani duga aroibada channel asibu pukning thogatpibo oina mayamna like tawbiyo share tawbiyo amadi subscribe tawbiyo duga mayam pumna mapu amukanna khurumjari isai ase mayam punna taminarase. Wahang amagi wakhalda paukhum pige khanduna maram laina Madam